ꯃꯇꯣꯟꯗꯣ ꯁꯤ ꯍꯥꯞꯄ ꯊꯣꯡꯉ ꯑꯗꯨꯒ ꯅꯣꯏ ꯆꯥ ꯌꯥꯗꯦ ꯁꯤꯅ ꯆꯉꯥꯡ ꯁꯤꯅ ꯕꯣꯔꯥ ꯁꯤꯅ ꯆꯀꯅꯤ ꯆꯀꯅꯤ ꯂꯣꯏꯔꯦ ꯑꯄꯪ ꯌꯥꯎꯅ ꯆꯥꯕꯁꯤꯗꯤ ꯅꯣꯏ ꯊꯕꯛ ꯀꯟꯕ ꯀꯥꯡꯕꯨ ꯌꯥꯔꯦ ꯁꯤꯗꯅꯦ ꯑꯩꯈꯣꯏ ꯆꯥꯗꯣꯏꯁꯦ ꯌꯥꯔꯕ ꯁꯤꯗ ꯆꯥꯗꯣꯏꯅꯦ ꯆꯥꯕꯒꯤ ꯊꯧꯔꯝꯗꯨꯗꯤ ꯃꯌꯥꯝ ꯎꯠꯂꯔꯣꯏꯒꯦ ꯁꯤꯗ ꯆꯥꯔꯒꯦ ꯁꯨꯃꯥꯏꯅ ꯆꯒꯠꯅꯕꯁꯦ ꯑꯩꯗꯤ ꯀꯌꯥ ꯍꯩꯅꯗꯦ ꯑꯩꯁꯤ ꯌꯥꯝ ꯆꯒꯠꯅꯕ ꯑꯣꯏꯅ ꯎꯔꯕꯣ ꯌꯦꯁ ꯍꯥꯏꯔꯗꯤ ꯑꯩꯁꯨ ꯂꯦꯞꯊꯣꯛꯀꯗꯕ ꯑꯩꯁꯤꯕꯨ ꯃꯤꯒ ꯅꯠꯇ꯭ꯔꯣ ꯇꯞꯇꯩ ꯆꯥꯔꯤꯔꯕꯅ ꯊꯨꯡꯂꯦ ꯑꯩꯈꯣꯏ ꯅꯣꯡꯗꯝꯕꯣꯏꯗ ꯐꯥꯔ ꯄꯣꯔꯦ ꯚꯤꯗꯤꯑꯣꯒ ꯅꯝꯃꯦ ꯇꯧꯔꯤꯁꯦ ꯑꯗꯣ ꯃꯌꯥꯝ ꯁꯤ ꯚꯤꯗꯤꯑꯣꯁꯦ ꯑꯩ ꯆꯦꯅꯦꯜ ꯊꯥꯒꯠꯇꯣꯏꯅꯦ ꯑꯩ ꯆꯦꯅꯦꯜ ꯊꯥꯒꯠꯇꯣꯏꯅꯦ ꯍꯌꯦꯡꯁꯦ ꯃꯣꯏꯒꯤ ꯕꯣꯔ ꯂꯥꯏ ꯈꯨꯔꯝꯅꯤ ꯑꯗꯨꯒꯤꯅꯦ ꯂꯥꯛꯏꯁꯦ ꯑꯩꯈꯣꯏ ꯗꯥꯀꯨꯔꯥꯗ ꯑꯩꯈꯣꯏ ꯅꯣꯡꯗꯝꯕꯒ ꯗꯥꯀꯨꯒ ꯋꯥꯡꯀꯟꯅ ꯀꯛꯏꯁꯤꯗ ꯑꯩꯈꯣꯏ ꯗꯥꯀꯨꯅ ꯀꯟꯅ ꯋꯥꯁꯤꯟ ꯑꯩꯈꯣꯏ ꯑꯄꯪꯖꯥꯎ ꯍꯦꯔꯣꯅ ꯁꯤꯗ ꯂꯩꯔꯦ ꯑꯄꯪꯖꯥꯎ ꯍꯦꯔꯣꯅ ꯂꯩꯔꯦ ꯁꯤꯗ ꯎꯁꯣꯞ ꯇꯧꯗꯣꯏꯅꯦꯕ ꯍꯌꯦꯡꯁꯦ ꯕꯣꯔ ꯂꯥꯏ ꯈꯨꯔꯝꯕ ꯁꯣꯏꯗꯥꯏꯅꯦ ꯑꯗꯨ ꯃꯣꯏꯁꯨ ꯄꯨꯂꯞ ꯁꯤꯗ ꯇꯧꯋꯤ ꯍꯟꯗꯛꯀꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯌꯧꯍꯜꯂꯁꯤ ꯃꯌꯥꯝ ꯑꯊꯨꯕꯗ ꯌꯧꯁꯨ ꯌꯧꯔꯅꯤ ꯊꯥꯖꯕ ꯂꯩ ꯑꯗꯨꯒ ꯆꯅꯨꯔꯦꯝꯕꯤ ꯅꯝꯕ ꯍꯧꯔꯛꯑꯅꯤꯀꯣ ꯃꯌꯥꯝ ꯆꯅꯨꯔꯦꯝꯕꯤ ꯀꯝꯄꯜꯁꯔꯤ ꯅꯝꯕ ꯍꯧꯔꯛꯑꯅꯤ ꯃꯩ ꯇꯥꯔꯅꯤ ꯑꯗꯨꯝ ꯐꯖꯅ ꯆꯦꯜꯂꯤꯕ ꯑꯉꯥꯡꯁꯦ ꯑꯩꯈꯣꯏꯒꯤ ꯃꯃꯥꯡꯗ ꯅꯝꯈꯤꯕ ꯀꯩꯅꯣꯒꯤ ꯏꯁꯩꯗꯣ ꯑꯔꯥꯝꯕꯥꯏꯒꯤ ꯏꯁꯩ ꯑꯃ ꯅꯝꯈꯤꯕꯗꯣ ꯑꯗꯨꯒꯤ ꯅꯝꯈꯤꯕꯗꯨꯗꯤ ꯌꯥꯎꯕ ꯑꯉꯥꯡ ꯑꯄꯤꯛꯄꯗꯨꯅꯤꯁꯦ ꯃꯥꯏ ꯐꯣꯇꯣ ꯅꯣꯡ ꯂꯣꯏ ꯌꯥꯎꯕꯅꯦ ꯑꯩꯉꯣꯟꯗꯁꯨ ꯑꯩ ꯅꯝꯈꯤꯕꯒꯤ ꯑꯗꯨ ꯌꯥꯝ ꯐꯖꯕꯅꯤ ꯑꯗꯨ ꯏꯁꯩꯗꯣ ꯅꯪ ꯌꯥꯝ ꯊꯤ ꯆꯥꯎ ꯂꯩꯔꯝꯃꯤ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣꯕ ꯁꯤ ꯌꯦꯡꯉꯣ ꯀꯀꯥ ꯁꯤꯗꯤ ꯌꯦꯡꯉꯣ ꯇꯣ ꯃꯥꯅꯤ ꯐꯤꯔꯥꯝ ꯄꯥꯏꯔꯒ ꯆꯦꯜꯂꯤꯗꯣ ꯑꯃꯗ ꯀꯥꯏ ꯂꯩꯈ꯭ꯔꯦ ꯅꯣꯏ ꯁꯤꯗꯤ ꯀꯥꯏ ꯁꯤꯗꯁꯨ ꯑꯅꯤ ꯑꯃ ꯂꯩꯔꯦ ꯁꯤꯗꯤ ꯈꯪꯗꯦ ꯀꯝꯕ ꯍꯧꯖꯤꯛꯀꯤ ꯑꯩꯅ ꯍꯥꯏꯕ ꯏꯁꯩꯗꯨꯗ ꯃꯥꯁꯨ ꯌꯥꯎꯕꯅꯦꯕ ꯐꯤꯔꯥꯝ ꯄꯥꯏꯔ ꯅꯪ ꯆꯦꯟꯗꯥꯏꯅ ꯑꯗꯨ ꯆꯦꯜꯂꯦꯀꯣ ꯑꯗꯣ ꯌꯦꯡꯉꯣ ꯃꯁꯛꯁꯦ ꯌꯥꯝ ꯅꯨꯡꯁꯤꯗ꯭ꯔꯣ ꯍꯌꯦꯡ ꯆꯥꯎꯔ ꯑꯗꯨꯝ ꯀꯨꯝꯗ꯭ꯔꯥ ꯐꯤꯂꯝ ꯀꯨꯝꯒꯗ꯭ꯔꯥ ꯀꯨꯝꯒꯅꯤ ꯍꯥꯏꯌꯣ ꯀꯨꯝꯒꯅꯤ ꯍꯥꯏꯌꯣ ꯑꯩꯈꯣꯏ ꯅꯣꯡꯗꯝꯕꯒꯤ ꯃꯆꯟꯅꯨꯄꯤꯅꯤ ꯃꯣꯏ ꯃꯆꯟꯅꯨꯄꯤ ꯁꯛ ꯌꯥꯝ ꯐꯖꯕꯅꯤ ꯁꯤ ꯉꯥꯡ ꯃꯥꯏ ꯃꯊꯛꯇꯁꯨ ꯃꯆꯤ ꯑꯃ ꯂꯩꯔꯤꯕꯀꯣ ꯃꯆꯤꯁꯤꯅ ꯑꯃꯨꯛ ꯍꯦꯟꯅ ꯐꯖꯈ꯭ꯔꯦ ꯑꯩꯈꯣꯏ ꯆꯤꯆꯦ ꯀꯧꯔꯛꯑꯦ ꯅꯣꯏ ꯆꯦꯔꯣ ꯍꯣꯔꯦꯟ ꯅꯣꯏ ꯆꯦ ꯍꯥ ꯂꯩꯍꯧꯕꯅꯦ ꯍꯣꯔꯦꯟ ꯅꯣꯏ ꯆꯦ ꯊꯣꯛꯂꯛꯑꯀꯥꯟꯗ ꯑꯣꯏꯅ ꯀꯧꯔꯣꯗ ꯍꯌꯦꯡ ꯂꯥꯛꯑꯣ ꯀꯩ ꯍꯥꯏꯕ ꯍꯌꯦꯡ ꯂꯥꯛꯑꯣ ꯀꯀꯥ ꯉꯁꯤ ꯂꯩꯗꯣꯏꯅꯦ ꯍꯌꯦꯡꯒ ꯂꯩꯗꯣꯏꯅꯦ ꯄꯨꯟꯅ ꯅꯣꯏ ꯆꯦ ꯑꯃ ꯆꯠꯈ꯭ꯔꯦ ꯁꯣꯝ ꯆꯠꯈ꯭ꯔꯦ ꯅꯣꯏ ꯆꯦ ꯐꯤꯔꯥꯡ ꯀꯥꯏꯕꯗꯨꯅꯦ ꯐꯤꯂꯝ ꯄꯥꯏꯕꯗꯨꯔ ꯆꯠꯈ꯭ꯔꯤꯁꯦ ꯉꯁꯤꯁꯦ ꯃꯌꯥꯝ ꯑꯩꯗꯣ ꯃꯣꯏ ꯍꯌꯦꯡꯒꯤ ꯃꯣꯏ ꯂꯥꯏ ꯈꯨꯔꯝꯕꯒꯤ ꯀꯧꯔꯦꯕꯀꯣ ꯑꯗꯨꯒꯤ ꯂꯥꯛꯄꯅꯦ ꯑꯗꯨꯗ ꯑꯗꯨꯒꯤ ꯚꯤꯗꯤꯑꯣꯅꯤꯀꯣ ꯁꯦꯝꯃꯛꯏꯁꯦ ꯃꯌꯥꯝ ꯑꯗꯣ ꯃꯌꯥꯝ ꯅꯣꯡꯗꯝꯕꯁꯨ ꯑꯗꯨꯝ ꯂꯩꯀꯣ ꯃꯥꯁꯨ ꯂꯛꯀꯦ ꯑꯗꯨꯝ ꯑꯗꯣ 100Kꯗꯤ ꯌꯧꯍꯜꯂꯁꯤꯀꯣ ꯃꯌꯥꯝꯀꯣ ꯅꯣꯏ ꯊꯕꯛ ꯀꯟꯕ ꯀꯥꯡꯕꯨꯅꯦꯅ ꯅꯝꯕꯤꯔꯤꯅꯤ ꯇꯔꯨ ꯍꯌꯦꯡ ꯕꯣꯔꯒꯤ
ꯑꯩꯈꯣꯏ ꯁꯣꯝ ꯆꯠꯂꯤꯁꯤꯅꯅꯦ ꯃꯌꯥꯏ ꯂꯥꯡꯖꯤꯡꯗꯅꯦꯕ ꯕꯣꯔꯥ ꯆꯥꯕ ꯕꯣꯔꯥ ꯆꯥꯎꯁꯦ ꯑꯄꯪ ꯆꯥꯎꯅꯤꯅ ꯕꯣꯔꯥ ꯆꯥꯎꯁꯦ ꯑꯗꯣ ꯈꯣꯡꯅꯅꯦ ꯂꯥꯛꯏꯁꯦ ꯃꯌꯥꯏ ꯂꯥꯡꯖꯤꯡꯗꯤ ꯑꯥ ꯂꯩꯔꯦ ꯑꯩꯕꯨ ꯑꯣꯠꯄꯤꯗꯣꯔꯦ ꯑꯄꯪ ꯆꯥꯎꯁꯤꯅ ꯋꯥꯀꯤꯡ ꯂꯥ ꯑꯍꯟ ꯑꯣꯏꯁꯜꯂꯦ ꯇꯣꯏ ꯑꯩꯕꯨ ꯑꯣꯠꯄꯤꯔꯦ ꯃꯥꯏ ꯁꯤꯗꯒꯤ ꯗꯣꯟ ꯂꯥꯎꯔꯕꯅꯦꯕ ꯍꯧꯖꯤꯛ ꯃꯌꯥꯡ ꯂꯥꯡꯖꯤꯡꯗ ꯕꯣꯔꯥ ꯆꯥꯎꯁꯦ ꯑꯩꯕꯨ ꯑꯣꯠꯄꯤꯕꯁꯤ ꯊꯣꯛꯂꯛꯂꯦ ꯈꯣꯡꯅ ꯆꯠꯁꯦ ꯌꯥꯝ ꯊꯤ ꯂꯥꯞꯈ꯭ꯔꯦ ꯃꯐꯝꯁꯤꯗꯨ ꯑꯩꯈꯣꯏꯗꯤꯁꯦ ꯍꯧꯖꯤꯛꯁꯦ ꯕꯣꯔꯥ ꯆꯥ ꯂꯥꯛꯏꯅꯦ ꯕꯣꯔꯥ ꯆꯥꯐꯝꯗ ꯌꯧꯔꯀꯥꯟꯗ ꯕꯣꯔꯥꯗꯣ ꯀꯃꯥꯏꯅ ꯇꯧꯒꯦꯗꯣ ꯃꯊꯦꯜꯗꯣ ꯀꯃꯥꯏꯅ ꯇꯧꯅꯣ ꯌꯦꯡꯒꯦ ꯃꯥꯅ ꯄꯣꯔꯛꯏꯅꯦ ꯃꯐꯝꯁꯦꯀꯣ ꯌꯥꯝ ꯍꯥꯎꯋꯦ ꯑꯩ ꯆꯥꯗ꯭ꯔꯤ ꯁꯨꯡꯌꯧꯀꯣ ꯑꯗꯣ ꯄꯨꯟꯁꯤꯒꯤꯁꯨ ꯑꯍꯥꯟꯕꯅꯦ ꯉꯁꯤ ꯑꯩ ꯃꯣꯏꯁꯤꯗ ꯑꯣꯛꯇꯣꯗ ꯇꯣꯡꯉꯒ ꯂꯥꯛꯏꯁꯦ ꯆꯦꯞꯄꯅꯦ ꯏꯁꯥꯗꯣ ꯐꯩꯅ ꯍꯨꯟꯕꯅꯦ ꯑꯗꯨꯅ ꯀꯥꯏ ꯌꯥꯗꯣꯏꯅꯦ ꯊꯧꯕ ꯍꯦꯛ ꯌꯥꯍꯜꯂꯝꯃꯒꯗꯤ ꯏꯕꯣ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯄꯗ ꯈꯥꯡ ꯉꯝꯃꯔꯣꯏ ꯑꯗꯨꯗ ꯕꯣꯔꯥ ꯍꯧꯏ ꯀꯩꯅꯣꯅꯦ ꯁꯤ ꯀꯩꯅꯣ ꯋꯥꯇꯣꯟ ꯁꯤꯁꯦ ꯀꯩꯕ ꯁꯤ ꯋꯥꯇꯣꯟꯁꯦ ꯁꯤ ꯑꯣꯛꯀ ꯍꯥꯞꯄ ꯊꯣꯡꯉꯗꯤ ꯍꯥꯎꯔꯅꯤ ꯇꯧꯒꯗꯕ ꯅꯣꯏ ꯌꯨꯝꯗ ꯑꯣꯛ ꯆꯥ ꯌꯥꯗꯦ ꯁꯤꯗꯔꯥ ꯍꯣꯏ ꯂꯨꯄꯥ 50ꯒꯤ ꯑꯣꯔꯗꯔ ꯇꯧꯁꯜꯂꯣ ꯗꯁ ꯀꯨꯁ ꯀꯦ ꯄꯤꯕꯤꯌꯨꯀꯣ ꯆꯉꯥꯡ ꯌꯥꯎꯕ ꯌꯥꯔꯦ ꯁꯤꯗꯅꯦ ꯑꯩꯈꯣꯏ ꯆꯥꯗꯣꯏꯁꯦ ꯌꯥꯔꯕ ꯁꯤꯗ ꯆꯥꯗꯣꯏꯅꯦ ꯆꯥꯕꯒꯤ ꯊꯧꯔꯝꯗꯨꯗꯤ ꯃꯌꯥꯝ ꯎꯠꯂꯛꯑꯔꯣꯏꯒꯦ ꯁꯤꯗ ꯆꯥꯔꯒꯦ ꯁꯤꯅ ꯆꯉꯥꯡ ꯁꯤꯅ ꯕꯣꯔꯥ sina sakani sakani lore apang jong na sa sidi na dum nam ko koren loibo chawni chaw nang pi nang da buk than na ba dum chawni yai ni dum chawni nusi pesa piram na nga na nang piro doi ke droge nang yawi ke do yam ngasi gi si ni yam pha jong pham da ni ko ma phai cha lai ja to si khong nang jo hore adagi sida su makhan makhan nam phang ha lai